AHMEDABAD air crash ta Leikhidraba Singhi Hakchang Cheni Yankei Matoi DNA matching Touduna MASHAK KHANGDOKPA LOINANA Hakchang Cheni Nifumanga Imung Manung MEEOI Singda Shinnakhre HAIRI Hiramasiga Mari Leinana AHMEDABAD Civil Hospital ki Medical Superintendent Dr. Rakesh Joshi na hai DNA matching asi yamna sensitive oiba thabak ama oibata natana legal protocol kaya yaubana yamna checks-in na chathabani Masigi mathakta professional singna DNA matching ki report adu yariba makai thuna panghanana bahotnari Leikhidraba victim sing adugi manungda humfutara di Gujarat ki AHMEDABAD dagini kunmarina Badodara dagini aduga Taramathoina Khera dagini Lemhauriba victim sing aduna Rajasthan Manipur Maharashtra Diu amadi Bihar yauna tongan ba mafam sing dagini hari Nagalamaromda laibak tiba thaudok aduna maram oiraga plane adugi machet makai kaya leiriba adu ngarangdagi Gujarat police na hundokpa hogre plane kai khibagi machet sing adu Sardar Vallabhbhai Patel International Airport ki manungda leiba Gujarat State Aviation Infrastructure Company Limited Golselda puraklaba matung Aircraft Accident Investigation Bureau AAIB ki custody da thamgani hairi plane gi machet makai sing adu mapungfana hondoknaraba hotnabada pung Nifunipaldaki humfutara nithoi phawba changani haina Sector 2 gi Joint Commissioner of Police Jaipal Singh Rathorna phungdurakli